Britain amadi France ki marakta nuclear alliance semkhatkre makoi anoupa doctrine amada anoupa rule amada nuclear ki kuchukulai se use to ba yabagi ama torakpagi makoi masen amada ama pithokba ama masili amna decision chawrapani lawkri se masi ultimately Russia ki against ni amati west ki against the country sinki against the surbagi ni tung the future da masi paikalakpagi ni high performance Russian high ki amasung masi chawrpa waram the future da chingtabagi toraklini Haibwadi masigi ultimatum yam paroi hai ki Russia ki side tege amrom da Gaza manungda Israel ki kangrup asin hojik semgat takliba sagalakliba plan sing angak pani hojik chawrba camp ama sadauri adugi plan already loikre aduga masi ceasefire tawraga makoi ki mission di army sing IDF sing ti loina full thorak tabagi wafam so mention tawri ceasefire oitri tana adubu masida chawrba camp ama saraga forcibly Palestine ki mission masida nupi angang maknatrabasu maru makok oiba pakhang macha hogolakli young lady makoi sing asin namsen bagira natraga mayambu akan bana namsen bagi madugi camp ama sagat pani hairi amrom daga si haukiba 12 hours ki manungda Gaza manungda school amada ngasai japan ki bani bomb tawki hadra school amada bomb tawki masida angang sing nupi angang sing maruina sheltering ni atuka nupa sing di mapan da thokhiram gani chatkiram gani cha pochai yel bagi low butor so ama oiraga so madu punamak ado nupa di kharta ki hairi tu nupi angang sing nipa angang sing am sikre masige attack asida sheltering school amada attack tawpani hairi aduna United Nation High Israel na Gaza asibu angang sing gi graveyard sem kre masigi laibak mase angang sing ki mongpham maru oina oi kre haire amrom the Iran gi side tagi ngasi makoi official report am thokre madudi aikhoi ki manungda Israel gi bombing tagi 1100 ki nak ya public si ki amasung hairi ba siriba missing sigi masing madu soko panba hospitalized oidan leiba kayam su leiri sini amasung masing si khara hengalakini haiba go from hai amrom da Iran na masisu 8 tor ki madudi aikhoi gi missile struck tagi Israel manungda around 500 mukmi di si bani haiba from si Iran gi official report ni makoi na hai amromda bomb kya nallaba amadi America ki fighter jet Britain ki fighter jet na kaya thathakraba Yemen ki Houthi sing makoi ki marui ba mafam kya thugai roi khrabani recent nongni sida attack taw yai bi pauta ti adubu makoi ki side ki Red Sea da jahaz ama ani ahum mukti already attack taw rodna madu lup pu yaw khrabani masiga loina ga si Houthi ki chawba leader atuna hairaki madudi Israel ki ilat hariba makoi ki seaport jahaz thangpam jahaz thokpam masigi se amuk hana operation taw yaroisini operate to yaloisini maluti makoi continually masida attack to no laikni high grade amrom the Iran ki side ki Russia da request ama thamki invitation ama thamki masi help makhalam lobo oidi maluti Israel ki attack tagi sokhiba pankhiba infrastructure ka kai ki basa makoi di asum su sanction leire duka economic se thoina phabanati yamna changtam no rupa to pa sanction nandaba country ga harikati makoi oil si laipa mati kha yon ba kot pa masina ni khar pai se so masi Russia da high grade khara mateng to haiduna Russia di side ki screen signal prak kai no Iran ki ambassador Russia da leise mana mention to kremadi Russia na aikhoi ki khara mateng pang pi haidra mang takriba kai toikriba masi semgat pagi khara mateng to su yai sini Russia ga makoi marakta raiba relation atuna masi ga form si hai bangam bani natraga di kai dingam go tori amrom da Russia am di Ukraine ki marka chathribilan ase am sathi Russia ki force khara laiba amadi masi di am kanna sokna phamni hairi tawbugi di territory di Ukraine gi oiba masi da apartment block amata Ukraine ki makoi fighter jet na masida bomb lang tabani hairi amasida 5-story building pom chai chai masigi mafam ase makoi lang tab se Russia di Ukraine ki makoi forcing ase leinaba kam masibo front line hai tare masida Russia ki kanglo masi henjala ku yadana ba amadi awda leiba forcing ato masi target tor pani masida building asi chai kre hairi 5-story building pom chai chai binam tung collapse oi kre adu Ukraine ki kanglo na manung da phombo khot pami yara mani tana madu lokthok handaram amka hanna drone attack to have ki hofo sitai yam satina kalliko Russia am Ukraine ki marak attack sing ase Hungary ki official am hai ki ma European Union ki paisa laiti atop thabak ki paisa laiti war ki damak laisini Brussels Hungary ki masi ki chawrpa officials in hai ki bani aduga Brussels na 100 billion additional paisa Ukraine ki help ki damak thama tare masi da hairak point mu chak tuna Ukraine ki damakta European Union ki kangrup sing ase asum hai tuna
ꯄꯁꯤ ꯄꯩꯁꯥ ꯂꯧꯈꯠꯄ ꯖꯥꯠꯅꯤ ꯃꯁꯤꯗꯅꯤ ꯆꯥꯛꯅꯔꯛꯂꯤꯁꯦ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯗꯇ ꯍꯦꯜꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀꯤꯗꯤ ꯈꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯦ ꯕꯥꯎꯟ ꯑꯣꯏꯅ ꯄꯤꯗꯕꯁꯨ ꯌꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯈꯔꯁꯨ ꯂꯩꯔꯤ ꯁꯣ ꯇꯧꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯄꯤꯈ꯭ꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤꯅꯤ ꯒꯖꯥꯗ ꯍꯧꯖꯤꯛ ꯃꯤ ꯊꯝꯕꯒꯤ ꯐꯣꯔꯁꯤꯞꯂꯤ ꯅꯝꯁꯤꯟꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯀꯦꯝꯞ ꯁꯥꯒꯗꯧꯔꯤ ꯍꯥꯏꯔꯦ ꯃꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯋꯥ ꯀꯩ ꯂꯩ